Google Maps Sijinnaduna Goa Tamna Lakpa Bihar gi imung ama Karnataka gi Bhimgad Umang Da Lamhangnabadagi police na rescue Toukhre. Pau asina hai tha asigi marida Bihar dagi kauba miyot amana mahaki imung manungi miyoi singa gari amada Google Maps sijinnaraga Goa Tamna chatnaba thorakhi. Google Map na Siroli amasung Hemadaga area fauraga chatnaba khanghanlakpadagi lambi aduda chatki. Adum oinamak makoina wakal tarakpadagi Karnataka gi Belagavi district ke manungchana laiba Bhimgad forest kilometer 7-9 rom changsinduna lairamki. Mafam adu ka henna sukpa amadi mobile network phangdabadagi lambi lamhangnakhi. Ahing aduma umang manungda lelaba matung thangnaba numiki ayukta Ranjit Dasna kilometer 3 rom khongna chatlaga mobile network phangnaba mafam thikhi. Laibak phabadagi mahaki mobile da network phanglakpadagi emergency helpline number 112 da call tawduna pau pibadagi mafam aduda local police ki team ama laktuna miyoi sing adu rescue tawba ngamkhibani hari. Thaudok asigi matangda Khanapur police ki inspector Manjunat Nayak na hai Belagavi police ki control room da Ranjit Dasna call tawrakpadagi Khanapur police station da control room dagi pau pirakhi. Tungda police team aduna Ranjit Das ki GPS coordinates sing khangdoklaba matungda mafam aduda changsinduna rescue tawkhibani. Ranjit Das ki mobile network fanglakhiba adu yamna laibak phabani. Umang asi sa kai yamna laiba khudong thiningai oiba umangni. Matam kharagi mamangda mafam adu maktada saom amana attack tawrakpadagi lawmi ama tamthina sokhibagi thawdok thoki hainasu mahangna makhatana phongdokhi. Ningsingba yabadi Uttar Pradesh da luhongba ama yawrinaba Google Maps sijinnaduna car amada lakpa miyoi ahum saba loidriba overbridge amadagi tasinduna laikitabagi thawdok thokhrabani. Amaromda Bengaluru gi HSR layout dagi Campaign Gauda International Airport tamna lakpa Kacholia kauba miyoi amasu Google Map ki estimation gi matung ina pung amaga minute 95 gi manungda airport yogani haina predict tawraklaga pung ahum henna changbadagi flight miss tawkhibagi thawdok thokhrabani.